Manipur awana landarakuna sahi taret khuntakpagi thogdok thokiba adudagi ngasi tholiba lanasna hena tamthiba yellow me Phurup mutpagi lan haina social activist RK Sanayama atopaming Meghen phangdokrai wafam singasi athoba singi liklam thibalup Manipur Maharaja Narasingha Memorial Committee sahi taret khuntakpa Maharaja Gambhir Singh amasung athoba sing ningsing lupna senduna langthawalda leiba Maharaj Gambhir Singhgi mafamda Manipur ki kangup ki irang na sahiyani mapung farak pagi ningsing nimi thoromga mari lenana pangthokpa thoromda phangdokhibani ngasigi thoromadu mapungena Maharaj Gambhir Singh Narasingh amadi Maharaj Herachandragi mitamda leisu katpa amadi Manipurda haukiba sahi lisingni kurumdogi me ahumdagi hauduna ngasi fawo tholiba irang asida thawaina pontha pikraba athoba thobi singi mafamdasu leisu katuna ikaikhumna udki Social activist RK Meghen makha taraduna Manipur bu maset kya thona thugaina mahonabada awale baktagi sangsilakiba refugees singna landarakpada lamdam singi misam miyam kya ge thawai pikhamna hanki matam amada lamdam sida thokiba sahi taret khuntakpagi thawung adugumna ngasi maksu lamdam sida awaromdagi hajilakpa khulai paibsinga satharakliba lanasida aikhoi punna amatoina lepmina bama sangi akhoi punma ngamdana adumak leirabadi nongmadi Eikhoigi Phurup asi Mutkhiba yai Manipurda awala anda sahi taret Kuntakpagi thongdok thokiba adudagi handak tholiba lanasina hena tamthiba yellow Phurup mutpagi lani Eikhoina ningthina ngakthokpa ngamhogdrabadi Eikhoigi izati Phurup nongmadi mutkigadra haibagi chingnaba lei haiki Mati Phurup manungda macam leiba apun panggil satu ngamdaba adu wafem ngasi fawole se Eikhoina mayam leiba tem singal kwa siga yang noda Eikhoina no na somtam lei haise ngasi ngasi kalamba Eikhoina apun panggil satu ngamdaba Eikoi kenapa mayam tumoinaraga lepati Phurupi adu mba wakhalga lunana kun let minna ngamdaba इतिहास का हिस्ट्री दाते Phurup नाम मुख्य Manipur lemai dari siu kalau Phurup sing Mutkhiba abang kita sing film lagi harus saya koi masih memang kami masih Nakalamuramda thoromadu do saruk yakiva veteran politician Okram joina phongdokibada Manipur gi irang asi center na loktunarga thoan labra haina singnaba fawi maramdi Manipur tholiba irang asigi matangda India gi president Lok Sabha da anirak address tawbada sahi ani farba irang gi matangda wafam amata palaktaba simak lamdam asigi oina yamna laibuk thivani mamang thakta ning thongma sa singna fammunabadagi Manipur da sahi taret khuntak pathoktuna Manipur gi yelomi sing mulam gadabada thawdoktu ngasi amuk handa thoklare masida lengang na sumating thokna irang asi loisina bahona bangamdrei Maramaduna ipai pusing na leibak kidamak thawai pamudana song tolaga hona kiba adugumna ngasigi yellow mi mirol singna amatoina punsindana lamdam sida singna rakliba khudimak sing thengnamina duna lamdam sida santi puraknaba honamina ba mathok tai haiki Manipuri wayan bizar iloisang ikai kandama mayamno wale press gi ning tambal legidre misam prajada ate mayam da vote nai ba mong ta da gi thaba se asida gi sahi kargi shashon da Manipur laki adugum shashon do maduna bharat sarkar gi mangakan ba tawriba thong asida mangak haigatna wa haibungam da do madumangna Manipur gi ngasigi asobo do sha se masi tahan mani haina khana lawi aduna ngasigi batum basida leiriba koi Manipur sarkar gi pangjadaba Bharat Sarkar ki lamdam masida thamiba Manipur kunaidu thamiba meyeng ado maduda Eikhoigi hangkana haibangam dadabagi thawong aduna Eikhoigi ngasi loiriba film se ohailakpani haina lawi